Akaswani Imphal Ngangom Kiran Pau Pajari Ahan Bedamar Weba Pau National Press Day ki thorom dangasi Raija Sigi Khangat aba Pau Misingda Manipur State Journalist Award Piduni Kai Kumnakre Lau Singu Mantri Oinam Lukoina Hairi Hauzik Lariba Sarkar Sina Singilamda Akanaba Midyang Tamle Manipurda Haukiwa Pung Kunmarida COVID positive Oiba Mui Amata Sikide Hauzik active case Sanga Kuntra Taret Lady Pradhanmantri Narendra Modi na Purbanchal Expressway ngasi sangakre amasung NGO sing amadi civil society sangstan singna Pradhanmantri gi Har Ghar Dastak campaign mapangin hen kankat hananaba Haksel Mantri na apil tauri Laibak asida COVID ki vaccine dose koti chame hena kaptuna anauba itihas semlei khongjang ase hena mai pa hanabagida makkan hona biriba doctor nurse frontline workers amasung vaccine kapthok labami khuding makpu akasbani na ikai khumnaba uchari aikhoina pandam ase yobang amlabasu COVID-19 gi lanthinga si loidribana tabiriba miyamna laichut asidagi komthok patawbigano tabiriba pumnamakna hek yariba makhai athuwa matamda vaccine kapthok piu atopa miyosing vaccine kapada sumateng pangbiu Harau kumai gi matamasida achamaniya mari ngak nasatpinaba haijari COVID vaccine kapthokpiu face mask uppiu phut taruk ki social distancing thambiu mai mit amadi khutsa sengna hamdokpiu COVID-19 mari lainaba I pauk singidamak national helpline number sing 01123978046 amasung 1075 ta aduga rise gi helpline number na 0385241166 amasung 1800345381 phone tobiu Hauzik mapung eba pau National Press Day ki thorom danga si raja sigi khangal aba pau misingda Manipur State Journalist Award piduni kai khumnakre Imphal ki DIPR complex ta pangtukpa thoromadu da Mukhyamantri Nongthomam Birenna mathau ningthina tawba khangal aba pau misingda award sing yanthokki Thoromadu da Mukhyamantri na hai Raja Sarkar na freedom of expression bu matam chupade kai khumnaduna lakli amasung kaidongnung da su press ki ningtamda kut thingyan ba tawroi adumoinamak freedom of expression na piribu wahan thok adugi wang mada kanaguma matana thabak tawroi dawani paumi ki sinpham da horkiba ma oina Raja se ki paumi sina thangnari bawa basing muna khangi amasung paumi singbu matam chupada awang ba thaktai kai khumnari Paumi sing ki life yamna khudong thiningai ngakna thanba dugumba paumi sing ki life ni aduna media ki role si yamna nuba aduna aina apil tawgening basi yes miyoi bani soidaba ngamde soigani asoiba sumthoknaba takhona birakpada khoi welcome to we adu yaringai aina mayamna haijabada destructive ngata criticize ngata negative ngata ini haba yade state chi pubada madugi pillar ramane madugi positive oibaduna hena percentage tawdu hai ta adu sawate journalism da laiba meeting se khara marai bang bazati nungsiba mayam gi thabuk tawning praja gi thabuk tawning nationalism ki waklo laiba hakane ba adu somdu sani ngai de leitrasu am ha ha ngai leitrasu pu bu nang mang ni ma maning nappa ga tawru ko khona ba matane Thoromadu saruk yakiva information amasung public relations mantri thongam bisojit na hai Manipur State Journalist Award ase Englishing machmapan mariputara mari da hawdokiba matamadu da subnagi best editor award khaktamak oirambadu hawjikti tongan category ni fund paumising de award pibangam lei Paliba Sarkar sigi matamda DIPR gi office building sabam pung phana loiselle Mukhyamantri Upamukhyamantri amasung atai mantri singda DIPR gi staff sing attest tawduna thambadagi sarkar na paikhat pasakhu thorangi thabuk sing miyam de hena pak chawna khanghanba ngamlei mahangna hai paumising na pau phongma matamda amaga balance tawduna pau phongba masung samamna thokpa yawa pau sing yaribu makai phongdana ba hana ba chumgani saukhat pa khunai ma oirak na ba hana bada media na makhata na achobu thodang lawna na basu mantri na taksin ki Ngasigi Thoromadu da National Integration and Communal Harmony da khwaidagi faba editor gi mana pongnapam pause gi editor Aribam Rabindra Sharma da Mukhyamantri na khusinaki mana sida sel oina lupa lising nempu memento ama amasung swal ama yauri
Tongan tongan media housing gi paumi tarukta tongan tongan category gi award teresu yan thoki ngasi gi thormudu da media workshop amsu pang thoki BJP gi nomu gi oiba political conference amang asi Bisnupur jila gi oinam da pang thokre thormudu da sark ya ki ba mukhyamantri nong thomam biren hai mahak sarkar na kan hona bada gi chingtam gi nong sinab gi mari mahausa gi phium da hanjilak pangam lei adubu ningba kair ba singi rajniti wala kharna masibu thugaina ba hona ba hojik su leptri लाकदरिबा राज्य विधानसभा मिखल बीजेपी ना अमुक अन्ना सरकार पाइदुना साखुत थोरांगी थबक सिंह मखा ताना पाहित खिगनी हाइनसु मुख्यमंत्री ने फोंगदोकी महांगना हाई बीजेपी लेंगा की मरु एव पानमदे युमथोंग खुदिमक मरोमदम लेप्सबा ngamnanaba ningthina senthok lehenba musung शांति ओइना साखुतपगी माइकीदा संगसिनबा ngamnanaba थबक सिंह पांगथोकपनि थौरमदुदा वाक्स मंत्री थोंगाम बिश्वजित शिक्षा मंत्री सरोखाइबम राजन एमएलए एल राधा किशोर मसुंग बीजेपी मणिपुर प्रदेश के प्रेसिडेंट ए सरदा देवी सरुकियाखी लौ सिंगु मंत्री ओइनाम लुखोइना हाइरी हौजिक लरिबा सरकार असिन सिंगि लमदा अखनबा मित्यंग थमली नोने डिस्ट्रिक्ट हेडक्वार्टर्स तंगसी अहानबा हाइफई रानी गार्डन लियु वुमेन्स स्पोर्ट्स एंड कल्चरल प्रोग्राम हौदोलदुना श्री लुखोइना हाई रानी गार्डन लियु गी पोकफम लोंकाउ खुलदा रानी गार्डन लियु म्यूजियम साननबा केंद्रना अयाबा पीरे खुमजीदा लैबा रेलवे ब्रिज मनाक्ते इको टूरिज्म पार्क साननबा लुपा कोटी अहुंगी प्रोजेक्ट अमा यारे मसुंग साबसु हौरे महांगना हाई सिंग तम थोंग मानना साखुत मिनरबा मतमदा राज्य असि मपुंग फान साखुत पंगमगदोरिबनी हाइबा वखलोंदा पालिबा सरकार असि नाकन बथबक लबखली गो टू हिल्स अमसुंग गो टू विलेज की थोरम सिंग असि हराव कुमहै नते राज्य असिगी मफम खुदिमक थोंग मानना साखुत हननबा पाइखत पथौसिल सिंगनै लेरिबा नॉर्थ एसिदा खुंदारिबा तुम तोंगान तोंगान कम्युनिटी सिंग खनबा यामना मणिपुर की दमकता मणिपुर चाखोतना नॉर्थ ईस्ट चाखोतबा को यादे मणिपुर चाखोतना भारत चाखोतबा को यादे हाइबसी भारत की प्राइम मिनिस्टर ओइखिबा सिंगसिगी मनुंगदा नरेंद्र मोदी खत्तना ख्वाइदगे हेना सिगुंबा वखलोल सि चेलमगनी हाइबसी ए हानमन बुथोलो इमालेबा की दमकता कथोखिबा रानी गाइदिलु भारत की प्राइम मिनिस्टर ना ngasi रानी गाइदिलु सि कनानो हाइबसी ngasi खोइ रानी गाइदिलु की पोकना फमलमदम ओइरबा काउ विलेज दा मागी म्यूजियम माना लौरम बथौदांग माना कंट्रीब्यूट तौगिबदुगी ngasi खोइना मदु काउफम थोकते लाइफ सेवर्स मणिपुर तोंगान तोंगान ब कांगबु सिंगा खुसमनदुना ई दान तौबि थौरम अमा ngarang रिम्स हॉस्पिटल पांगथोखरे मदुदा मे कुंथ्राना ई दान तौखी ताबिरिबो पावसे आकाशवाणी इम्फाल लगिनी मणिपुर हौकिबा पुंग कुनमरिदा कोविड पॉजिटिव ओइबा मिय अमत लैखिदबगी पाउ लैते हारिबा मतमसिदा मिय 33 नौना कोविड पॉजिटिव ओइबा थेनाकी ngasiगी ओइना पॉजिटिव ओइबगी सांग सादा 3.5 नै राज्य हक्सल विभाग न थोप सेरोल अमदा हाई ngasi मिय 313 नाव फदुन डिस्चार्ज तौकी मसि थारगा हुजिक फावबदा नाव फबा अपुनु मसिंग लाख अमा लिसिंग कुनिथोय सुबना 39 सुरे नाव फबगी चांग न चादा 39 नि हौजिक एक्टिव केस 138 लेरी राज्य असिदा ngasi नुमिदावरम फावबदा कोविड वैक्सीन डोज लाख कुन लिसिंग 39 कापक्रे मसिगी मनुंगदा लाख 12 लिसिंग 39 ना अहानब डोज मसुंग लाख 9 लिसिंग 13 सुबना 13 ना निशिब डोज नि ngasiगी ओइना पुन्ना वैक्सीन डोज लिसिंग 13 कापकी बिष्णुपुर जिला दंगसी कोविड वैक्सीनेशन एक्सप्रेस एल राधा किशोर सिंह एमएलए अमसुंग जिला डेप्यूटी कमिश्नर रंजन युमनाम न हौदोखरे थौरमदु हौदोलदुना श्री राधा किशोर न हाई कोविड लाइचत माइथिबा पीगे हारबदी वैक्सीन कापथोप नतना अतोप पांबै लैते जिला असिबु कोविड लाइतब जिला अमा ओहिननब हनबदा मियाम मतेंग पांगबियु हाइना महाकना अपील तौकी तमेंगलोंग जिला द सही 19 की मथक तलैबा मिपुंग खुदिमक कोविड वैक्सीन कापगी थबक हौक्रे केयर इंडिया कोविड वैक्सीनेशन की मखादा पाइखतपा थोरांग असिगी मखादा तामई तौसेम अमसुंग ओइनामलोंग की पीएचसी सिंगदा वैक्सीन एक्सप्रेसवे गाड़ी सिंग सिजनगनी युमथोंग चंगदुन कोविड की वैक्सीन कापगी थबक सोरसानपुर जिला दसु थासिगी 12 दगी हौक्रे आइखोगी सोरसानपुर पाउमी फ्रांसिस सोंगातेन हाई जिला दुगी डेप्यूटी कमिश्नर पवन जादबना ओजा सिंह नॉन टेस्टिंग स्टाफ महिरोय सिंह अमदी मामापा खुदिमकना सोइदन वैक्सीन कापथोकनबा अकनबा हुकुम थोक्रे जिला असिदा हौजिक पांगथोकलिबा युमथोंग चंगदुन हिदाक कापगी थौरम हर घर दस्तक कैंपेन की मतंगदा डिस्ट्रिक्ट फैमिली वेलफेयर ऑफिसर डॉक्टर पोंगलुनमांग वाइफाइना असुमना हाई
Churchandpur district har ghar dastak tang 12 November dagi haujari Care India ga sarkar dagi gari ga health worker covid vaccination express team tara pipi bagi nungaiba pongtukchari Churchandpur district manungda huzik har ghar dastak ta yum chamanga ga maripu taruk dagi first dose chamari ga kuntra taruk kapi second dose na chamanga ga kunmathoi kapi sarkar ga Care India na thorang lokhot pasi kanaba phangna honasi district miyam na cooperation PBU kanaba phanghosi mayam covid vaccine kap nasi Social Welfare ki Director Ngangom Utamna hairi Child Protection Services ki makhada lairibasing Raja sigi miyam de hena khanghan bagi tangai fadabalai masigi matakta miyam na service asigi khudong sabalong no busu hanagadabani Akaswani Imphal ga khanana unaba madasiri Utamna hai kanaguma miyoi amana angang yokpo pamlabadi makhoina website caring de sangduna makhoigi maming matha changadabani mahangna hai angang singi hak kanana bharat ki oina India Integrated Child Protection leire Rajya ki oina State Child Protection Society leire jila ki oina District Child Protection Unit chamduna angang singi hak kanana bagidamak thabak kaya paikhatle Child protection hairaga koina angang gi right kannaba government na paikhat pasida India gi oina integrated child protection service na lai adu state level dana koina state child protection society na loina na district sing da district child protection unit na social welfare gi makha da mamam loina hangaga lai district child protection unit ki functioning sida yengjanna bagi da makta child welfare committee CWC haibama aduga juvenile justice board haidana amaga lairi masi Juvenile Justice Act 2015 gi makhada linkhatpa gi body singni anu chugumba child protection services ki makhada lairiba khudong chaba singsi khoi kachin koya yauna khangan ba ma darkar lairi mayam pumna khudong chapsi loba ma darkar lairi Amaromda Manipur Commission for Protection of Child Rights na swasthya pakhora thorong mari lenana Manipur ki children home kaya gi phibam yangsin khre khongchat aduda angang singda mask sanitizer made sapon singba khusinaki Special Summary Revision Lisingani Kunithoi gi mari lenana boot level officer sing training program ama none gi DC office ta pangthokre District Election Office Tamenglong na sinba thoromaduda none jila gi BLO sing na saruk yaki Amateur Sports Kickboxing Association Maharashtra na yumbu oiduna mathang thagi kuntaretagi kunthra fauba Cadet Junior amasung Senior National Kickboxing Championship Pune da pangthoklagani Manipur team sembagi trial selection thasi gi taranipan da Imphal gi moirangkhom da leiba Samasaki High School da pangthoklagani hairi tabiriba pawasi Akaswani Imphal lagini प्रधानमंत्री नरेंद्र मोदी ना पूर्वांचल एक्सप्रेसवे ngasi sangakhre Uttar Pradesh ki Sultanpur jila gi Karwa Kherida Samgatpa Expressway asi kilometer 194 sangi Uttar Pradesh amasung Bihar gi lona bangam khoi paring manakta Samgatpa Expressway asina khudaki oiba matamda Indian Air Force ki aeroplane sing tabi yana na Samgatpani Expressway adu sangarwa matungda Pradhan Mantri yauba Indian Air Force ki C-130J Super Hercules Expressway adu da taki tungda Pradhan Mantri na Indian Air Force ki air show amasu yanki Madugi tungda Sultanpur da pangthokpa miyang mitin amada su Pradhan Mantri na wangangki Kendra ki Haksal Mantri Mansukh Mandavia na NGO sing civil society amasung tongan ba sangstan singna Pradhan Mantri gi Har Ghar Dastak campaign mapangan hena kankan hanana appeal tawri Laibas da hujik chathariba COVID vaccine kapagi thabakta sarkar bu mating pangleba stakeholders singi mihut kangbu singa unabada mantri na hai Bharat ta hujik chathariba chawkraba vaccination program asigidamak jan bhagidari yamnamak tangai fade NGO singama sung lanai sangstan singna mating panglakpadagi Bharat ta COVID vaccination ki thabakta laisat asina karigumba makhal amategi ninghanaba pohon kide Loisilakpada COVID-19 dagi ngakthoknanaba COVID vaccine kapthokpa face mask uppa phut taruk lapnana laiba khutsa amadi mai mit taru tanana thamba haiba chamba thong singasi ngakna satpinaba amu hananing singjari Aroibada maruyo pau amu hanna National Press Day ki thoromdanga si rajya si khangatlaba pawmi singda Manipur State Journalist Award piduni kai kumnakrei Law singu mantri oinam lukhoina hairi haujik lariba sarkar sin singilamda akhanaba mityang thamli Manipur hau ki pung kunmarida COVID positive oiba me amata sikide haujik active case samwa kunthra taret leiri Pradhan Mantri Narendra Modi na Purbanchal Expressway ngasi sangakre amasung
NGO सिंगमदि सिविल सोसाइटी संस्थान सिंगना प्रधानमंत्री की हर घर दस्तक कैंपेन मपांगन हेना कनखत हननबा हक्सल मंत्री ना अपील तौरी पाउलो जरे